India government ga peace talk chathariba Pambaina Luchingba UNLF ki Chief of Army yauna miyoi ahum phajin khibagi damak ngasi ahing nongyai degi horaga thangza numit ki ahing nongyai fauba Manipur pumba general strike kauragani karigumba masida thadoraktaba tarabadi luk tarama thoina punna makhal makha kaya gi khongjang tangsilakani haina Fox ki president na phongdokre UNLF ki Chief of Army ki UNLF phagi bagi matangda aba athuba matamda thadora hadina koina matam ama biraga koi thajiki bani koina kanna ngara jila punjabani koina kara strike toge nandu lairiba makoi adagi paupira kona maram oraka ngasi pung 12 botang ngai biro 12 sun sur thadona ba toge hai kugi matuina koisi pung 12 bawa pung amo bawa ngai matungda thadora tabana maram oraka ngasi mo hana arang kugiba yam kulaga da koi kari tausiga na koi khana jaba sida ngasi ko logi ba warepsi ngasi gi ahingi pung 12 dagi na thangji numiki pung 12 babuda manipur pumbada koi general strike koi hai balu tara ga mari manga sina puna koi lampok chere maramuduna koi gi manipur gi tapakta lebiri ba chingta lebiri ba amadi tungan ba district lebiri ba mai bel je baru ba pangsi de bangna general strike si support people loina na koi gi apun ba pangan saget minere je ba pum ba koi tunjari ba luk tara ga koi sigi mai ge degi amjari leba sigi district madi makta lebiri ba agi ima isa sing baru mapang sin koi manipur kai ba pam da ba manipur kai ning da ba manipur bu sati pam ba khudi mak na thopi ra tula hayeng de oren ahing dagi chatha ga dori ba parna si mahang phana na ba koi angam mating pang bi hai bi sima luk ni patra kan ma thoi ji bo sing kan da press and police media gi kutham da thank you